पाउसे युमफम मरुब पाउ खरा अपडेट तौजरे सोर होनब नुवारक्तबदगी चुरचानपुर अंगांग चामरोम हॉस्पिटल पुखतुन लैखनग्रे चुरचानपुर डिस्ट्रिक्ट लैब अंगांग लोक लाइहौ तौबा मदि सोर होनब नुवारक्तबदगी नोमद यामद्रबद अंगांग तरादे डिस्ट्रिक्ट असिगे हॉस्पिटल पुखतुन लैखनरे हौजिक फाउबद पुन अंगांग चामरोम हॉस्पिटल लैखनग्रे आइरे मखोइसिंग अदुगी मरक्ता अंगांग हुंपुदि डिस्चार्ज तौख्रे लोइदना था अनिगी अंगांग अमदि Sahi ani suraba angang amaga punna angang anidi COVID-19 positive hoiba thengnaki aire. Hausiko ina district hospital asigi phamung kuntraga homdoi khak laiba children ward angang ni fulai kana duna laire. Makhoi singa dugi marakta tangkai amadi oxygen thajinduna thamli aire. Angang singa du sahi ani na tragana hongbi angang sin anamba waire. Hiramba sigi matang da expert sin phangtoki bada masing jamlaba angang sin directly basi. Mahusana angang sin dagan ba matamamu wairiba kalendagi. Ningthamthada honglakpagi matam asin oigani haire makatarakpa atopa pau amadana mani bag khulle lawru law haina kauraga hat ke tawi haina pau seda hairakbasi ludaba thawngni Sarat Kumar XMLA Sarat ki mani bag khulle lawru law harka nongoi paraka hat ke tawi aibasi yamna ludaba thawngni aina I pau da phonglakpa laibak thibani wafam asi yumpham yawdaba wafamni aina konthawjam ASG XMLA Sarat na phangdorakle Konthok jamda lay bamhaki yumda pangthok pa paugi mi pamamada sarana ai thasi gi taragani thoi gi nubidang da kumbong da masak khangdaba miyoi ahum na mak pa koi thi khiba thawtu gatuga magi mani bag ta hupa kari gumba iram amata da mari laina de tongan ba miyoi amadi lup khara gi maike deki aki akhang nang halak pa laibana chingnaba laibada kilomit adu da chatharam khiba thawdok adu gi matang da pasoi police station da wakat khibane kana gumba miyoi amada bu atamna da maming matha panduna wafam amata I pau gilam da phongtoki ba leite hauki ba kumja lising ani tarhit ki mikhal ki matam da mahaki khongbuna khombongi yumma mikhal da sanminasi jati habige ho de jungki din chidokre ana lana sandoki bagi wathok thodok laikre handaki thodok asijo politics ki akhu miek da magbo miam lan wan ka honar pa thongni haina lawi makhadana I pau gilam da awai akhum tawduna mahaki mingchat thina da honarak labade Ain ki mating lagduna mara laibam yo sing charak pirakani anu sumana makatara phangtoke Manipur ki cinema hall sing the film utpa auragani tha asigi kundagi United Cine Exhibitor Association of Manipur UCEAM gi munungda laiba cinema hall sing the film utpa auragani aina association asigi publicity secretary Chanjit Choibam na thadorpa jerola mana phangdorakle jerola sinha EAM ki manung dalaiba cinema hall sing sanitize tawdun amadi lenga ke SOP amadi social distancing ngana chat kadabani chama lai kadaba se jakai tabak oi kadabani haibadi masagi lairiba hall ki capacity adu saruk tangkai tabak sin nagadabani cinema yeng pula ku matam da face mask up kadabani cinema hall sing ki keta hand sanitizer sing ningthina thamduna sanitize tawraga hall manung da sangpi kadabani karigumba hari pachana kanglon sing as indaba hall sing da UCEAM na pirakpa warip sing masa na yana pujagadabani aina jerola sina khangalakle kagayai da RCC gi thong ama chana na pa MLA Radheshyam na ore pilung tamkhre lusing bari haina leiriba sing covid ki awaba tarama matamda kadai da leiriba gi aiba miam na hangbiu Radheshyam hairoge sigi manung chanba kakyai khulda RCC gi thong ama matam ga chunaba maung da chana bangasi AC asigi MLA Dr. Thoksom Radheshyam na haunabi matungina ore pilung tamkhre Nauna sakadoriba thong asila kagyai khulki oina mamang leikai singsupam leikai sorok khaibam leikai amasong yumnam leikai kimyam da chauna kanaba pigani aire kagmayai mamang leikai ki sanabung da pangthopa ore tambagi mapung oina thoromatu da wangang laduna MLA Radheshyam na afaba politician haiba city miyam gi tambak hingkadabani aiba wafam thamge loinar haujik hairok AC asida lusing bani aina thorak libasing asida mahoina COVID-19 ki awaba taraba matamda kadai de leirubaki aina miyamna amuktang biu aiba wafam so MLA Radheshyam na thamke Andaman gi Mount Harriet pu Mount Manipur on kre masi state asiga ni suba khwadigi nuai pani se minister N Birena unit layal ki Prime Minister Narendra Modi amasung unit of minister Amit Shah puthagat pa nuai ba phangdok ladun aikre British colonial ki lanpha oidun Manipur ge Maharaj Kulasandra amsung khongbu punami kulam toibo Andaman idhat ki kalapani ana sukhang nakiba Samudra na question laiba apipa itat masap Mount Harriet Pongarang Andaman amasung Nicobar Island ge konung Port Blair the unit of minister Amit Shah miyam da Mount Manipur lauthoki ba duba state asigi miyam ge khwadagi nubai banabit oigre
Wafam sing asing asi Chief Minister Secretariat ki Darbar Hall to Pami sing guna pada Chief Minister na phongdoki bane. Chief Minister na makha taraduna laingang na amati miyam na hek kauthok luba Manipur gi historical oiba wafam sing Union Home Minister na phongdoki ba se Manipur amadi Andaman amasung Nicobar Island bo international thakta mingchat phang bane. Andaman amasung Nicobar Island All Manipur Working Journalists Union amjona ihanhana English ingani ahumda ithat asida Pami sing tura machat kiba matam adu Union Territory asig Lieutenant Governor Mount Elliot asida Manipur ge Ningthau Kulchandra amasung hagi khongbu lanpa oina thamkiba mapam asida Ningshin kubam ama thambina da matam adu ki Pami sing khongsada duna memorandum pisen kiba wafam su Chief Minister na phongdoke Chief Minister na makha tara ai kiba dangara Union Home Minister ai hoina di kaukraba jiribam da Manipur ge English ing amaga sanipan homfugani toy da ningthau ai kiba Narendrajit British ki meup lan chora kiba wafam pan kiba amade State asi masa constitution leijaba state ama oiram ki aina pan kiba si yamna ngai ba wafam ne State asi masa ki oibulam ki pak so historical record leijari history habasi sendok payaroi aduba state asi kang kuntra gani toy kuntra gom doi rom leiba asi bo mioi kharana asi gum record asi social media da kangrup nai pamong de lana honna ba honna biganu aina Chief Minister lapel tauke Union legang na state asi historical oibasing khangbiduna Mount Harriet po Mount Manipur aina ming on kiba si kidamak Prime Minister Home Minister buthagat paphongdok laduna ngasi namidang BJP ki Karikator singna party ki tongan ba sanglen damai thanduna ikai khumna utkani ana suphongdok he Hariba Mount Manipur kauraba ningsing khubam asida center da sel gi mateng pangan gane state legang ki maiki diki sumafum asida soba memorial complex ama international ki thakta sem sagalagane Mafam asida guest house ama sem duna kanagum basna koiba chatning balai basing baragi senfam legang mateng pangani aike Ngasi ki pau gi mipam adu deputy Chief Minister Joy Kumar Minister Singh T.S. Sadebrata S. Rajan o Lukhoi amadi Andamanda Manipur gi lanpha oibasing gi maram da thesiliba oza tomba su sarga ki aire baka tarakpa atop pau amadana hel du koba super food cafe amanong maibungda angdokre Masana masaba tabak pi jepo oine like laisu airaba lamda masiki tabak phangdri pa naha singna punduna Impal East ki manung chanda libat nang maibungda hal tu koba superfood cafe ama hangdokre cafe odo hangdok paga mari ilain na cafe adugi provider weriba sarapam ni phangdoki bada haksang fanana da yitnan leiba haibasi kaya amna maru oibagi aba COVID-19 na aikoi da tambire amade haksang fanana leinan bagidama aikoi isana section ka maru oiba matam badu oire haibaga loinana hal du hariba cafe asi cafe ama oiba khaknatana aikoi ki society asi hel di amade Fidweba society am ohanna bagi pandam amagi makada sangsinba mission amasuni aike Alamal lokrabi sing nama soiraba sing da khudol pibaga loina mikhal gi mepam pang thokre Ngasi kaksing maya lekai 109 gi polling station 14 amasung 15 da ex MLA Y Susandrana Alamal lokrabi sing amati nama soiraba sing da gamjaba asamba khudol pot pibaga loina lakadur pataraga ni thoisu Manipur Legislative Assembly gi election gi matang da khanani bagi mepam pang thokre Tharomaduna Sursandana phangdokibada aina MLA oiringai kaksing lamdamasi Saukhonarba project kya pudharaktuna sangwa sagat pirambasi yamna thaganingai ne Ang langmi amadi ngami miyam kidamak khanduna kaksing gi lausi lokol lamai galana bahonaramba do mai bakle hausi KVA 100 gi transformer amadi electric pole sing conductor sing amadi ISDN LT line gi wires in thungladuna leire atubu matamda electrification thabak hauragani masigidamak ex MLA amadi Power Minister bo kaksing ki biamna kawfam tokte Ghaziabad ta sahi taraga mari gi phaibo kunmunga super floor dagi taduna sikre Ghaziabad ki Siddharth Bihar da leiba masagi apartment building amagi kunmunga super floor dagi sahi kutara mari gi phaibo masin manau taduna sire aire thaudoga du thang janumit ki ahin nong ye matung pung amrom tabada thokibane Hausa babi ki oina di angang ani adu konmanga suwa floor adu ki mata ukaram tara ke bano haiba mayek seng na kangdri Vijayanagar Police Station Police Officer lamana phangthoki bagi matongina angang asiki apokpo official tor ki dam Mumbai da leire apokpo mama amadi masi di jumda leibani ari laiki dreba sing haksang adu postmortem ki damak thakre aina police officer adu na makata na phangthoke makatarakpa atopa pau amadana Hevatullah Akhundzada laiki dre haiba Taliban confirm tawkre Taliban ki hanagi chief Hevatullah Akhundzaja mamang sahida Pakistan force na satharkiba suicide attack amta laikitre aiba confirm tawkre komjali singani taraga tharukta mulla Akhtar Mansour wa drone attack amda
हाटख्रबा मतुंगदगी औना आखुन जदाना तालिबान बो लामजेंलाखिबने अरोयदा कंटेंट सिंग असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंगबिरिबा पुनमक पथागसरी चैनल असिना तुमदा कानरबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइनना लाइक एंड शेयर तौबिसु काउबिगन पुनमक पौ अमुकाना थागसरी